Kangpopi district ki manung chana lairiba Makhan village ki ekha jamaga kuntra rompak chawba lam sarukhara Indian Army da pinaba Manipur lenga ki cabinet mifam na lokhiba warep chatnaba yaroi athuba matamda cabinet ki warep handokadabani haina khullasigi khunja singna taksilakli Karigumba handoktrabadi makhal kaya ki khongjang sangsilagani haina laingakta section warol thamlakli Cabinet ki warep asibu yaning da fongdoktuna Makhan village ki kunja singna wakat khongchat amasu chatuna protest tawkrai Makhan village authority ki liching makha da chatkiba wakat khongchat aduda khullasi ki masing yamlaba kunja singna khulgi akoibada Indian Army da lampi ba yaroi cabinet ki warep hando u haibana chingba pen daba kholau kaya lauki Wakat khongchat aduga mari lainana Makhan village ke chief Kailam Dinang Abon Maina Chief Minister N Birena luchingduna chaliba chahi asigi January 15 da famkiba cabinet mifamna Makhan village ki lam eka chamaga kuntra Indian Army da pinaba warep nakiba asi khungi authority amadi kunja singh tanaramdana lawkiba warep ni Lainga ki khongthang asi Ministry of Defence ki makada koirengai da leiriba oil airfield asi lawshin nabagi pandam da chatharak pa khongthang ni Oil airfield laushin abahonabada Makhan khulbu yonthok pagi thawongdi kunja singna yaba ngamloi haiki mahangna makha taraduna Makhan khulgi lamasi mamang dasu namphuda laimakhong army da pithok palaikhrai madugi lamgi compensation ngasi fawba pidringai da Indira Gandhi National Travel University Regional Campus lairiba lam eka chahumga ama sisu laingakna laushin khibani Makhataba Makhan khulgi authority amadi kunja singh tanaramdana amukhanna Indian Army da lam pithok na bahona riba simak miyoibagi hak matpani haina pen da fongdorakli Makhan khun gilam si government without permission da kusi tawraga sumana lawningai hotna bibisi akhoi Delhi condemn tawe haibisi ngasi ujabani government na su asi bajana tanabiu akhoi di pibsu piroi against adum tawra laigini haibisi ai khunja ki muhudda ningthau ama waina asi kanba condemn hongdok jabani koina namna lawro so akhoi da adum case ta thagni piroi haibigi decision se akhoi zum ta chathaluna laigini haibisa ajani aduga akhoi gi chief minister honorable chief minister MLA cabinet paiwa kangbu da so akhoi memorandum hoina akhoi se sum tatadna dum chathari haibsa hajani